Akasbani Imphal Ngangbam Nganthoi na pau pajari. Sangsad tangasi Health Security se National Security Ses Bill 2015 pass taukhre. Bill asina pan masala amasung kendra sarkarna lepa polam kyada ehenba tax launaba prastab tauri. Hariba senfam asina public health amasung national security da thadagani. Rajya Sabha da bill asi khanabagi pakhumda sel thum mantri Nirmala Sitaraman hai ehenba tax laugadoriba asina leiba asigi nagarik singi haksel amasung lanmigi semga sagatpada kana halagani. Magna hai ahenba tax asi tangai phadana sangba polam singdadi lauroi. Mantri na hai haujiki matamgi honglakliba phibam asida security gi lamda hena mapangal kankharhanaba ahenba senfam thadaba tangai phade. Bisnupur Jilla da laiba Bisnu Temple, Miyamna Brick Temple hairaga sukhangnaba laisang asibu, Miyamda Paksan na khanghanaba amasung ningthina ngak senduna thambinaba, Rajya Sabha gi MP Maharaj Leisem Basana Jaubuna Sabhada taksinkhre. Ngasi sangsakki mifamgi Zero Award Bisnu Temple gi wafam asi pukhaladuna Leisem Basana Jaubuna hai, laisang asi ingkumja liseng macamri humphutaretagi, liseng macamga sumna nipan phauba Manipur gi ningthau oina pankhiba, ningthau kiyambagi matamda sakhibani. Magna hai laisang asina Manipur gi oina Bharat Sarkar gi Archaeological Survey of India ASI gi makhada leba amata ngairaba historical monument amasu oiri. Asigumba makhal gi tanglaba historical monument asida ASI na hena mityeng changhaningi. Barak Festival lisangani kun mangaga mari lenana Senapati Barak Half Marathon ngasi Senapati da leba Astrotop Ground da pangthokre. Run for Harmony haiba hiram da pangthokpa marathon asi District Administration Senapati, Senapati Police, Indian Red Cross Society amasung Senapati Medical Department ka punna khusamnuna sinbani. Marathon asi Jilla asigi Deputy Commissioner Mamoni Dole na lamthakhi. Kanglup ahum thokna pangthokhiba marathon asida miyoi lising amaromna saruk yakhi amasung makok mathang taraba miyoi singda medal piduna pukning thaugatkhi. District Health Society Thawal gi midyeng makhada National TB Elimination Program Thawal Unit na sinduna TB laina gi matangda nomagi oiba miyamda ningthina khanghanbagi thorom amang asi Thawal Jilla gi Sarangpat Primary Health Center da pangthokre. Thorom aduda Primary Health Center asina konba mafamda leiriba asa amadi Anganwadi workers sing saruk yakhi. Manipur State Information Technology Society gi midyeng makhada Manipur Technology Innovation Hub Imphal na sinduna numinini sathagadaba Entrepreneurship Knowledge Program gi workshop amang asi Thawal Jilla gi Wangjingda leiba IRDSO Training Center da hodokre. Workshop asigi saruk amo oina ngasi Entrepreneurship and Ideation, Business Model and Maker Research haiba tongan bahiram singda technical session su pangthokhi. Rajya sida ngasi nauna dengi positive oiba miyoi mari thengnare, Haksel Bibhagna thokpa cherolamgi matungina ngasi RIMS da miyoi 13 test tawbugi manungda miyoi 3, Jenims da miyoi 9 test tawbugi manungda miyoi ama dengi positive oiba thengnakhi. Council of Higher Secondary Education Manipur na lawba class 12 ki Higher Secondary Examination lisingni kuntaruk mathang sahigi February 13 tagi March 10 phawba pangthoklagani. Council na thokpa cherolamgi matungina class 11 gi parikya na mathang sahigi February 13 tagi April 3 phawba pangthoklagani hairi. Rajya gi Directorate of Education S Vibhag na sinduna class 3, 5 amasung 8 ki State Competitive Scholarship Examination mathang sahigi February 12 da pangthoklagani. Education S ki Director na thokpa cherolamgi matungina Sarkar gi Aided Recognized Private School sing amasung CBSE School gi mahiroi singna parikya sida saruk yaba yagani. Medical Department, Home Department amasung Praja Higher Secondary School Lamsangi School Authority ga loinana school asigi akoibada hidak managi polam sing phagatpagi drive amang asi chathakre. Drive asi school asigi akoibada hidak managi polam sing yonba thengnaba dukandar singda mahai tamliba angang singda hidak managi polam sing yolhandanabagi pandamda pangthokpani. Sexual Harassment of Women at Workplace Prevention, Prohibition and Redressal Act 2016 haiba sida nomagi oiba sensitization program amang asi Imphal gi Nitai Pachu thekta leiba DIPR office ki auditorium hall da pangthokre. Thauram asi Manipur State Commission for Women amasung Directorate of Information and Public Relations Manipur na khusamnana sinbani. Kiamgai palahan bithong sabalo rebasu thong asidagi main road tarak palambi gi saruk asi ningthina samjin bidabana lambi gi khudong thiba thodok kya toina thokle lambi asi athu matamda samjin binaba
Peace and Integrity Committee Kiamgai amadi All Kiamgai apunba nupi lupna mari lenabasingda taksili. Paulo Jare.